ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒ ꯂꯩꯃꯇꯣꯟꯒꯒꯤ ꯃꯆꯥꯅꯨꯄꯤ 3 ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖ ꯑꯗꯨꯒ ꯌꯥꯏꯃꯗꯨꯒꯤ ꯃꯤꯡꯅ ꯂꯩꯅꯥ ꯑꯗꯨꯒ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯤꯡꯅ ꯂꯦꯝꯕꯤꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯂꯩꯅꯥꯒꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯦꯝꯕꯤꯇꯣꯟꯗꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯀꯨꯆꯨꯁꯨ ꯌꯥꯝꯅ ꯃꯨꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯂꯩꯅꯥꯒꯅ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟ ꯑꯁꯤꯕꯨ ꯁꯛꯊꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤ 3ꯕꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ ꯂꯦꯝꯕꯤꯇꯣꯟꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯝ ꯇꯩꯔꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯥꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯏ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯍꯧꯒꯠꯂꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯂꯝ ꯇꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯏꯃꯥꯒꯤ ꯂꯦꯝꯕꯤꯇꯣꯟ, ꯏꯆꯥꯕꯨ ꯂꯝ ꯇꯩꯔꯤꯕꯔꯣ? ꯄꯥꯛꯅꯒ ꯇꯩꯔꯨꯔꯅꯨ, ꯏꯆꯥꯁꯤꯗꯤ ꯋꯥꯅꯕꯅꯤ." "ꯏꯃꯥ, ꯑꯩ ꯋꯥꯗꯤꯌꯦ." "ꯅꯆꯦ ꯑꯅꯤꯗꯨꯗꯤ ꯍꯧꯒꯠꯂꯝꯈꯤꯔꯣꯏ. ꯃꯁꯤꯒꯤ ꯑꯅꯤꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ. ꯉꯥꯡꯕ ꯁꯛꯄꯁꯨ ꯂꯧꯗꯦ. ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯅꯈꯣꯏ 3 ꯈꯔ ꯈꯔ ꯇꯧꯃꯤꯟꯅꯔꯗꯤ ꯐꯒꯗꯕꯅꯤ. ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯅꯇꯣꯝꯇꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ. ꯅꯆꯦ ꯑꯅꯤꯁꯦ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯈ꯭ꯔꯦ. ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯃꯅꯥꯝꯇ ꯍꯩꯇ꯭ꯔꯕꯅꯤ ꯅꯆꯦ ꯑꯅꯤꯁꯦ." "ꯏꯃꯥ, ꯏꯆꯦ ꯑꯅꯤꯅ ꯅꯨꯡꯉꯥꯏꯕꯕꯨ ꯅꯨꯡꯉꯥꯏꯖꯁꯅꯨ. ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯍꯌꯦꯡꯋꯥꯏ ꯍꯩꯖꯔꯛꯀꯅꯤ. ꯏꯃꯥ, ꯑꯩꯗꯤ ꯏꯆꯦ ꯑꯅꯤꯕꯨ ꯋꯥꯍꯟꯕ ꯄꯥꯝꯗꯦ." "ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯥ, ꯅꯪꯅ ꯅꯆꯦ ꯑꯅꯤꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯏ. ꯐꯔꯦ, ꯅꯪꯁꯨ ꯂꯝ ꯇꯩꯕꯗꯣ ꯂꯣꯏꯁꯤꯜꯂꯨ. ꯏꯃꯥꯁꯨ ꯁꯟꯁꯦ ꯁꯪꯒꯣꯝ ꯑꯃꯨꯛꯇ ꯁꯨꯝꯂꯨꯈꯤꯒꯦ." "ꯏꯃꯥ, ꯁꯪꯒꯣꯝꯗꯨꯗꯤ ꯁꯨꯝꯂꯒꯦ. ꯂꯝ ꯇꯩꯕꯁꯨ ꯂꯣꯏꯒꯗꯧꯔꯦ. ꯑꯩꯈꯣꯏ ꯑꯃꯨꯕꯤꯁꯦ ꯌꯥꯝ ꯀꯥꯎꯒꯟꯕꯅꯤ." "ꯍꯣꯏ, ꯑꯗꯨꯗꯤ ꯏꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯔꯒꯦ." "ꯍꯣꯏ ꯏꯃꯥ." ꯂꯩꯃꯇꯣꯟꯁꯨ ꯆꯪꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯇꯣꯟꯁꯨ ꯂꯝ ꯇꯩꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯁꯪꯒꯣꯝ ꯁꯨꯝꯂꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯉꯥꯏꯍꯥꯛꯇ ꯂꯦꯝꯅ ꯂꯩꯊꯣꯛꯇꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯕꯁꯨ ꯐꯤ ꯁꯥꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯂꯥꯏꯖꯒ ꯂꯩꯅꯥꯒꯗꯨ ꯌꯥꯍꯧ ꯊꯦꯡꯕ ꯃꯈꯩ ꯍꯧꯒꯠꯂꯛꯏ꯫ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯂꯦꯝꯕꯤꯇꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯇꯣꯝꯕꯤ, ꯅꯆꯦ ꯏꯕꯥꯅꯤ ꯁꯪꯒꯣꯝꯇ ꯂꯣꯜꯂꯧꯁꯣ ꯏꯕꯥꯅꯤꯒꯤ." "ꯍꯣꯏ ꯏꯆꯧꯕꯤ, ꯅꯅꯥꯎ ꯂꯧꯊꯣꯛꯂꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯇꯣꯟ ꯑꯗꯨ ꯐꯤꯁꯥꯀꯣꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯂꯩꯅꯥꯅ, "ꯏꯆꯧꯕꯤ, ꯍꯌꯦꯡꯁꯦ ꯊꯪꯅꯕ ꯈꯨꯜꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩ ꯍꯥꯏꯌꯦ. ꯌꯦꯡꯕ ꯆꯠꯂꯨꯁꯤꯔꯥ? ꯄꯥꯕꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ?" "ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯗ ꯍꯥꯏꯅꯍꯟꯒꯦ. ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯗꯤ ꯄꯥꯕꯁꯨ ꯏꯃꯥꯁꯨ ꯂꯣꯏꯅ ꯌꯥꯕꯅꯤ." "ꯌꯥꯕꯅꯤ. ꯄꯥꯕꯒꯤ ꯏꯃꯥꯒ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤ ꯈꯛꯇꯅꯤ. ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇꯦ. ꯁꯛꯊꯤꯕꯤ ꯃꯆꯥꯅꯨꯄꯤꯁꯦ ꯈꯛꯇꯅꯤ ꯃꯣꯏꯅ ꯅꯨꯡꯁꯤꯔꯤꯁꯦ." "ꯏꯆꯦ ꯆꯧꯕꯤꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯗ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇ ꯁꯥꯕꯤꯌꯣꯅ ꯍꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯦ. ꯁꯨꯛꯁꯥ ꯍꯦꯛ ꯁꯥꯕꯤꯗꯦ. ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯅ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯁꯥꯈ꯭ꯔꯅꯤ." "ꯅꯠꯇꯦ ꯆꯦ ꯆꯧꯕꯤ, ꯑꯩꯈꯣꯏꯅꯤꯁꯤꯕꯨ ꯈꯨꯜꯂꯛꯄ ꯃꯆꯥꯒ ꯑꯣꯏꯔꯖꯥꯠꯂꯣ? ꯁꯛꯁꯨ ꯏꯕꯥꯅꯤꯗꯤ ꯌꯥꯝꯅ ꯐꯖꯩ. ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯗꯤ ꯌꯥꯝꯅ ꯊꯤ. ꯑꯩꯈꯣꯏꯒ ꯄꯣꯛꯃꯤꯟꯅꯕꯒ ꯃꯥꯟꯗꯦ." "ꯌꯥꯏꯃ, ꯏꯆꯦꯁꯨ ꯅꯪꯅ ꯈꯜꯂꯤꯕꯗꯨꯒꯨꯝ ꯈꯜꯂꯤꯕꯅꯤ. ꯑꯩꯈꯣꯏꯅꯤꯅ ꯀꯨꯆꯨꯒ ꯉꯧꯔꯒ ꯀꯌꯥꯗ ꯐꯖꯔꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯤꯅ ꯀꯨꯆꯨ ꯃꯨꯔꯒ ꯈꯨꯊꯤ ꯃꯆꯥꯗꯒꯩ ꯊꯤꯔꯤꯕ." ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯂꯦꯝꯕꯤꯗꯨ ꯃꯆꯦ ꯑꯅꯤꯅ ꯊꯛꯅꯕ ꯁꯪꯒꯣꯝ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯤꯇꯣꯟ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯃꯆꯦ ꯑꯅꯤꯗ ꯄꯤꯗꯨꯅ, "ꯏꯆꯦꯆꯧꯕꯤ, ꯆꯦꯌꯥꯏ, ꯁꯪꯒꯣꯝ." ꯂꯥꯏꯖꯒ ꯂꯩꯅꯥꯒꯁꯨ ꯁꯪꯒꯣꯝ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯃꯆꯦ ꯑꯅꯤꯗ ꯄꯤꯗꯨꯅ, "ꯏꯆꯦꯆꯧꯕꯤ, ꯏꯆꯦꯌꯥꯏ, ꯁꯪꯒꯣꯝ." ꯂꯥꯏꯖꯒ ꯂꯩꯅꯥꯒꯁꯨ ꯁꯪꯒꯣꯝ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯂꯩꯅꯥꯅ, "ꯑꯇꯣꯝꯕꯤ, ꯍꯌꯦꯡꯗꯤ ꯊꯪꯅꯕ ꯈꯨꯜꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯨꯁꯤꯗꯅ ꯅꯪꯁꯨ." ꯂꯩꯅꯥꯅ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯔꯤꯕꯗꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ. ꯂꯦꯝꯕꯤꯇꯣꯟ ꯆꯠꯂꯕꯗꯤ ꯃꯄꯥꯅ ꯆꯠꯄ ꯌꯥꯔꯛꯀꯅꯤ ꯈꯪꯕꯒꯤꯅꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯆꯦꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯖꯩ꯫ "ꯍꯣꯏ ꯆꯦꯌꯥꯏ, ꯆꯠꯂꯨꯁꯤ." ꯂꯦꯝꯕꯤꯇꯣꯟꯅ ꯌꯥꯔꯛꯄꯗꯨꯗ ꯂꯩꯅꯥꯒ ꯂꯥꯏꯖꯒꯗꯨ ꯌꯦꯡꯅꯗꯨꯅ ꯃꯤꯠꯆꯤ ꯈꯠꯅꯩ꯫ ꯂꯩꯃꯇꯣꯟꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ "ꯏꯃꯥꯅ ꯆꯥꯛ ꯊꯤꯗꯨꯅ ꯊꯅꯝꯂꯕꯅꯤ. ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯣ." ꯂꯩꯅꯥꯅ, "ꯀꯩ ꯏꯟꯁꯥꯡꯅꯣ ꯏꯃꯥ?" "ꯁꯧꯒ꯭ꯔꯤ ꯑꯃꯒ ꯀꯥꯡꯉꯧ ꯑꯃꯒ ꯇꯧꯔꯦ. ꯂꯥꯎ ꯂꯥꯎ, ꯁꯥꯔꯤꯉꯩꯁꯤꯗꯅꯦ ꯆꯥꯊꯣꯛꯍꯧꯔꯁꯤ." ꯂꯥꯏꯖ ꯍꯥꯏꯐꯦꯠ ꯁꯨꯛꯇꯣꯛꯇꯨꯅ, "ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯁꯧꯒ꯭ꯔꯤꯗ ꯑꯗꯨꯝ ꯊꯣꯡꯉꯦ. ꯑꯩꯈꯣꯏ ꯏꯟꯁꯥꯡꯁꯤꯕꯨ ꯁꯧꯒ꯭ꯔꯤ ꯅꯠꯇꯗꯤ ꯂꯩꯇ꯭ꯔꯕꯣ?" "ꯃꯇꯝ ꯑꯣꯏꯕꯒꯤꯅꯤ ꯆꯥꯔꯤꯁꯤ.
ꯑꯩ ꯅꯥꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛꯇꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯌꯥꯏꯗꯅ ꯁꯧꯒ꯭ꯔꯤꯗ ꯁꯨꯝ ꯆꯥꯔꯒ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯂꯣꯏ ꯃꯨꯁꯤꯜꯂꯤ ꯉꯥ ꯊꯣꯡꯕꯗꯨ ꯆꯥꯅꯤꯡꯂꯕꯗꯤ ꯁꯦꯟꯗꯨ ꯄꯨꯊꯣꯔꯛꯑꯣ ꯏꯃꯥ ꯂꯩꯔꯨꯒꯦ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯒ ꯂꯩꯅꯥꯒꯗꯨ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯅ ꯃꯃꯥꯗ ꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯆꯪꯉꯝꯃꯣ ꯑꯩꯈꯣꯏꯁꯨ ꯆꯪꯉꯒꯦ ꯍꯣꯏ ꯏꯃꯥ ꯆꯪꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟ ꯃꯁꯤ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦꯆꯧꯕꯤ ꯆꯤꯌꯥꯏ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯥꯅ ꯁꯥꯔꯤꯕ ꯐꯤꯗꯨ ꯂꯣꯏꯅꯕ ꯁꯥꯔꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖꯒ ꯂꯩꯅꯥꯒꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯂꯥꯏꯖ ꯂꯦꯝꯕꯤꯇꯣꯟꯗ ꯌꯦꯡꯗꯨꯅ ꯑꯇꯣꯝꯕꯤ ꯏꯆꯦꯁꯤ ꯁꯤꯡꯖꯨ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯁꯤꯡꯖꯨ ꯈꯔꯃꯨꯛꯇ ꯁꯨꯔꯣ ꯍꯣꯏ ꯏꯆꯦ ꯐꯤꯁꯤ ꯐꯪꯗꯧꯔꯦ ꯐꯤꯁꯤ ꯐꯪꯕꯒ ꯏꯆꯦꯒꯤ ꯁꯤꯡꯖꯨꯗꯣ ꯁꯨꯔꯒꯦ ꯍꯧꯖꯤꯛ ꯆꯥꯅꯤꯡꯕꯒꯤ ꯅꯉꯣꯟꯗ ꯁꯤꯡꯖꯨ ꯁꯨ ꯍꯥꯏꯕꯅꯤ ꯍꯣꯔꯦꯟ ꯁꯨꯗꯧꯔꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯅ ꯂꯩꯅꯥꯅ ꯏꯆꯦꯆꯧꯕꯤ ꯃꯁꯤꯉꯥꯡꯁꯦ ꯐꯀꯣꯠ ꯑꯃ ꯍꯥꯏꯕꯗ ꯅꯣꯡꯇ ꯍꯔꯥꯎꯔꯣ ꯌꯥꯗꯕꯅꯤ ꯂꯦꯝꯕꯤꯇꯣꯟꯅ ꯏꯆꯦꯆꯧꯕꯤ ꯑꯩ ꯁꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯁꯥꯀꯣꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯅꯥꯅ ꯏꯆꯦꯆꯧꯕꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯦ ꯃꯁꯛ ꯊꯤꯔꯤ ꯃꯇꯤꯛ ꯃꯕꯨꯛꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯐꯠꯇꯕꯅꯤ ꯃꯁꯤꯒꯤ ꯃꯨꯊꯤꯁꯦ ꯑꯩꯗꯤ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯆꯦꯆꯧꯕꯤ ꯑꯩꯁꯨ ꯅꯨꯡꯁꯤꯗꯦꯗ ꯃꯤꯉꯣꯟꯗꯒ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯅꯤ ꯐꯥꯎ ꯍꯥꯏꯅꯤꯡꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯒꯁꯤꯁꯨ ꯑꯁꯤꯕꯨ ꯀꯩꯒꯤ ꯄꯣꯛꯑꯝꯃꯤꯅꯣ ꯈꯪꯗꯦ ꯃꯁꯛ ꯏꯊꯤ ꯊꯤꯔꯗꯅ ꯃꯁꯛ ꯐꯖꯕꯤ ꯏꯆꯦ ꯑꯩꯈꯣꯏꯅꯤꯇꯪ ꯄꯣꯛꯑꯝꯃꯗꯤ ꯐꯥꯗꯧꯅꯤ ꯂꯥꯏꯖꯒ ꯂꯩꯅꯥꯒꯅ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟ ꯑꯁꯤꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯂꯦꯝꯕꯤꯇꯣꯟ ꯃꯥꯅꯗꯤ ꯃꯁꯤ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟ ꯃꯥꯁꯨ ꯃꯁꯤ ꯑꯅꯤꯒꯤ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯃꯁꯤ ꯑꯅꯤꯗ ꯄꯤꯖꯔꯝꯃꯤ ꯃꯥꯗꯤ ꯆꯥꯔꯝꯗꯦ ꯐꯤꯗꯨ ꯐꯪꯅꯕ ꯁꯥꯔꯝꯃꯤ ꯐꯤꯗꯨꯁꯨ ꯐꯪꯂꯗꯨꯅ ꯐꯤꯗꯨꯕꯨ ꯀꯛꯂꯝꯃꯤ ꯁꯥꯕ ꯂꯣꯏꯔꯕ ꯑꯀꯛꯄ ꯐꯤ ꯈꯔꯗꯨ ꯄꯨꯗꯨꯅ ꯊꯥꯗꯣꯏ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯥꯗꯣꯏꯕꯨ ꯀꯧꯔꯝꯃꯤ ꯊꯥꯗꯣꯏꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯊꯥꯗꯣꯏ ꯂꯦꯝꯕꯤꯇꯣꯟꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯁꯤꯁꯤꯕꯨ ꯀꯩ ꯅꯨꯃꯤꯠꯅꯣ ꯊꯕꯛ ꯆꯤꯟꯈ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯊꯥꯖꯗ ꯂꯥꯛꯏꯁꯤꯕꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯊꯕꯛꯀ ꯆꯤꯟꯕ꯭ꯔꯣ ꯍꯣꯏ ꯂꯩꯇꯤꯌꯦ ꯑꯩꯈꯣꯏꯗꯤ ꯃꯤꯔꯦꯝꯅꯤ ꯅꯪꯅ ꯀꯩꯊꯦꯜ ꯆꯠꯂꯨꯁꯦ ꯍꯥꯏꯔꯤꯕꯁꯦ ꯐꯤ ꯊꯤꯟꯕꯒꯤ ꯃꯥꯜꯂꯤꯗ ꯍꯣꯏ ꯃꯥꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯉꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯑꯩ ꯐꯤꯔꯣꯜꯁꯦ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯍꯣꯏ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯂꯅꯨꯀꯣ ꯀꯨꯏꯔꯣꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯗꯨ ꯃꯐꯤ ꯍꯣꯡꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯨ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯊꯥꯗꯣꯏꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯉꯥꯎꯁꯤꯟꯅꯕ ꯃꯣꯏ ꯅꯨꯄꯥ ꯈꯔ ꯂꯩꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯩꯁꯥꯕꯤ ꯅꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯊꯥꯗꯣꯏꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯝꯃꯤ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯊꯥꯗꯣꯏꯒ ꯂꯦꯝꯕꯤꯇꯣꯟꯒꯅ ꯆꯠꯂꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯗꯕꯤꯒꯤ ꯇꯧꯏꯀꯣ ꯌꯥꯝ ꯄꯣꯡꯉꯤꯀꯣ ꯂꯦꯝꯕꯤꯇꯣꯟ ꯁꯥꯎꯅ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤ ꯊꯥꯗꯣꯛ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯨꯄꯥ ꯑꯃꯅ ꯁꯛꯊꯤꯕꯤ ꯅꯪꯒꯤ ꯂꯝꯕꯤ ꯊꯠꯄ ꯅꯠꯇꯦꯅꯦ ꯐꯖꯕꯤꯁꯤꯒꯤ ꯂꯝꯕꯤ ꯊꯠꯄꯅꯤ ꯅꯪꯗꯤ ꯆꯠꯈꯤꯕ ꯌꯥꯔꯅꯤ ꯅꯁꯛꯅꯤꯅ ꯎꯇꯤꯟ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯩꯕꯨ ꯎꯇꯤꯟ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯗꯅ ꯅꯣꯏꯗꯤ ꯀꯔꯤ ꯃꯥꯜꯂꯤ ꯈꯪꯕ꯭ꯔꯣ ꯎꯃꯪꯗ ꯂꯩꯕ ꯌꯣꯡꯗꯣ ꯃꯥꯜꯂꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯁꯛ ꯊꯤꯔꯤ ꯃꯇꯤꯛ ꯃꯤꯁꯨ ꯌꯥꯝ ꯎꯁꯤꯠꯇꯦꯅ ꯃꯁꯤ ꯉꯁꯤ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯟꯗꯅꯕ ꯊꯥꯔꯣꯕꯁꯦ ꯊꯥꯔꯣ ꯊꯥꯗꯣꯏꯅ ꯂꯦꯝꯕꯤꯇꯣꯟꯕꯨ ꯈꯥꯝꯗꯣꯛꯏ ꯂꯦꯝꯕꯤꯇꯣꯟ ꯌꯥꯔꯁꯤ ꯇꯣꯛꯑꯕ ꯑꯉꯥꯎꯕꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅꯔꯨꯅ ꯂꯥꯎꯖꯜꯂꯁꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯅ ꯂꯦꯝꯕꯤꯇꯣꯟꯕꯨ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯃꯥꯅ ꯍꯦꯛ ꯐꯤ ꯊꯥꯕ ꯊꯔꯣꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯊꯔꯣꯁꯨ ꯂꯦꯝꯕꯤꯇꯣꯟꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟ ꯅꯪ ꯂꯥꯛꯂꯦꯗꯅ ꯏꯅꯦꯁꯨ ꯍꯣꯔꯦꯟꯅꯦ ꯅꯣꯏꯗ ꯂꯥꯛꯀꯦ ꯈꯜꯂꯝꯂꯤꯕꯅꯤ ꯅꯪꯅ ꯁꯥꯕ ꯐꯤ ꯐꯅꯦꯛꯁꯤ ꯃꯤꯅ ꯌꯥꯝ ꯄꯥꯝꯅꯩꯌꯦ ꯉꯁꯤꯅ ꯐꯤ ꯀꯌꯥ ꯄꯨꯔꯛꯂꯕ ꯏꯅꯦ ꯐꯤ 9 ꯄꯨꯔꯛꯏ 10 ꯁꯨꯍꯜꯂꯗꯤ ꯐꯥꯗꯧꯅꯤ ꯐꯤ 9ꯗꯨꯗꯤ ꯍꯌꯦꯡ ꯂꯣꯏꯈ꯭ꯔꯅꯤ ꯏꯅꯦ ꯃꯊꯪꯗꯤ 10 ꯑꯣꯏꯅ ꯄꯨꯔꯛꯀꯦ ꯍꯣꯏ ꯁꯦ ꯐꯤ 9ꯒꯤ ꯁꯦꯜꯁꯤ ꯂꯩ ꯁꯤꯅꯅꯦ ꯅꯈꯣꯏꯅꯤ ꯁꯤꯡꯖꯨ ꯆꯥꯎ ꯍꯣꯏꯅꯦ ꯐꯤꯗꯨ ꯄꯤꯔꯝꯗꯨꯅ ꯃꯈꯣꯏꯅꯤꯁꯨ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯅ ꯊꯥꯗꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯊꯥꯗꯣꯏ ꯉꯥ ꯌꯣꯟꯐꯝꯗꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯈꯤꯁꯤ ꯏꯆꯦꯆꯧꯒ ꯏꯆꯦꯌꯥꯏꯒꯗꯣ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯍꯧꯏ ꯅꯈꯣꯏꯅ ꯆꯦꯅꯤꯗꯣ ꯊꯕꯛꯇꯨꯕꯨ ꯁꯨꯅꯤꯡꯗꯕꯒꯤ ꯋꯥꯅꯤ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯂꯥꯎ ꯅꯪꯒꯤ ꯉꯥ ꯍꯥꯏꯕꯗꯣ ꯂꯩꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯉꯥ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯛꯏ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯝꯃꯤ
ꯊꯣꯡꯒꯥꯜꯁꯤ ꯌꯧꯔꯕꯅꯤꯅ ꯑꯩ ꯂꯩꯍꯧꯔꯒꯦꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯈꯤꯅꯨ ꯑꯩ ꯏꯟꯁꯥꯡ ꯊꯤꯜꯂꯛꯇꯣꯏꯅꯤꯀꯣ ꯌꯥꯔꯤꯕ ꯑꯃ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯅꯣꯏ ꯑꯗꯨꯝ ꯆꯥꯖꯔꯣ ꯉꯥꯁꯨ ꯆꯥꯎꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯑꯩꯗꯤ ꯏꯟꯁꯥꯡ ꯊꯤꯜꯂꯛꯇꯣꯏꯅꯤ ꯆꯥꯔꯝꯈꯤꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏ ꯊꯤꯜꯂꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦꯀꯣ ꯍꯣꯏ ꯆꯪꯉꯣ ꯊꯥꯗꯣꯏꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯩꯃꯇꯣꯟꯁꯨ ꯐꯧ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯉꯥ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯏꯃꯥꯒꯤ ꯂꯦꯝꯕꯤꯇꯣꯟ ꯉꯥꯁꯤꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯏꯃꯥ ꯏꯆꯦꯅꯤꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯐꯤ ꯊꯤꯟꯕ ꯆꯠꯄꯗ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯄꯅꯤ ꯑꯗꯨ ꯏꯃꯥ ꯁꯦꯜꯁꯤ ꯏꯃꯥꯗ ꯊꯝꯖꯤꯜꯂꯨ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯊꯝꯖꯤꯟꯖꯔꯣꯗ ꯌꯥꯔꯦ ꯏꯃꯥꯗ ꯑꯗꯨꯝ ꯊꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜꯗꯨ ꯃꯃꯥꯗ ꯄꯤꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟ ꯃꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯐꯧꯗꯣ ꯑꯩ ꯁꯨꯔꯒꯦ ꯏꯃꯥ ꯈ꯭ꯋꯥꯡꯅꯩ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯐꯧꯁꯤ ꯁꯨꯔꯒꯦ ꯍꯦꯟꯖꯤꯜꯂꯅꯤ ꯌꯥꯔꯅꯤꯗ ꯏꯃꯥ ꯑꯗꯨꯝ ꯁꯨꯔꯒꯦ ꯏꯆꯥ ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤꯅꯦ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯋꯥꯗꯤꯌꯦ ꯏꯃꯥ ꯑꯩ ꯁꯨꯔꯒꯦ ꯂꯩꯃꯇꯣꯟ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯆꯦ ꯑꯅꯤꯁꯤꯒ ꯀꯌꯥꯗ ꯈꯦꯟꯅꯔꯤꯕ ꯅꯆꯦ ꯑꯅꯤꯁꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯎꯗꯦ ꯏꯆꯥꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯉꯤ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯔꯤꯕꯅꯣ ꯏꯃꯥ ꯅꯆꯥꯅ ꯂꯩꯔꯤꯉꯩꯗ ꯄꯥꯕꯒ ꯏꯃꯥꯒꯕꯨ ꯈꯛ ꯋꯥꯍꯜꯂꯣꯏꯌꯦ ꯅꯆꯥꯅ ꯏꯃꯥꯒ ꯄꯥꯕꯒꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯃꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯕꯗ ꯂꯦꯝꯕꯤꯇꯣꯟꯅ ꯉꯥ ꯑꯗꯨꯕꯨ ꯁꯦꯝꯗꯨꯅ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ ꯆꯥꯎꯔꯦꯜꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯂꯩꯃꯇꯣꯟ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯂꯗꯅ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯩꯅ ꯆꯥꯎꯔꯦꯜ ꯅꯣꯛꯇꯨꯅ ꯉꯁꯤꯗꯤ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯊꯣꯛꯂꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯂꯩꯃꯇꯣꯟ ꯁꯥꯎꯅ ꯀꯅꯥꯒꯤ ꯏꯅꯥꯎ ꯅꯨꯄꯤ ꯃꯣꯏ ꯃꯄꯥ ꯍꯅꯨ ꯊꯪꯗꯅꯦ ꯌꯥꯝꯅꯅꯦ ꯃꯦꯂꯩ ꯂꯪꯖꯅꯨ ꯅꯥꯇꯩ ꯀꯌꯥ ꯆꯥꯖꯔꯣꯏꯀꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯃꯃꯥ ꯅꯪꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅꯕ ꯑꯗꯨꯕꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯋꯥꯔꯣ ꯃꯣꯏ ꯃꯄꯥ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯃꯣꯏ ꯃꯄꯥ ꯅꯨꯄꯤ ꯀꯣꯏꯗꯦ ꯑꯩꯅ ꯆꯤꯡꯅꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯃꯃꯥ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯑꯩꯅ ꯀꯣꯏꯔꯨꯗꯧꯔꯤꯕꯁꯤꯕꯣ ꯃꯣꯏ ꯃꯄꯥꯅ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯤꯔꯤ ꯑꯣꯏꯔꯦ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣꯅꯤ ꯃꯃꯥ ꯏꯆꯥ ꯅꯤꯉꯣꯜ ꯉꯥꯛꯇ ꯑꯍꯨꯝ ꯄꯣꯛꯂꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯊꯤꯗꯅ ꯂꯩꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯅꯦ ꯃꯃꯥ ꯅꯪꯕꯨ ꯇꯜꯂꯤꯗ ꯑꯩꯗꯤ ꯃꯈꯣꯏ ꯃꯄꯥꯁꯦ ꯅꯆꯥꯁꯤꯡ ꯇꯥꯔꯒ ꯀꯔꯤꯅꯦꯅ ꯈꯟꯗꯧꯔꯤꯒꯦ ꯍꯅꯨꯊꯪ ꯑꯁꯤꯗꯅꯦ ꯏꯉꯥꯎꯍꯩ ꯉꯥꯎꯁꯤꯟꯅꯔꯗꯅ ꯑꯩꯕꯨ ꯍꯅꯨꯊꯪꯅ ꯉꯥꯎꯁꯤꯟꯅꯕ ꯑꯃꯨꯛ ꯇꯥꯍꯜꯂꯤꯅꯤ ꯑꯗꯣ ꯃꯃꯥ ꯆꯥꯛꯄꯨ ꯊꯣꯡꯈ꯭ꯔꯕ꯭ꯔꯣ ꯑꯣ ꯊꯣꯡꯈ꯭ꯔꯕꯅꯦ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯑꯍꯜꯗ ꯌꯥꯏꯃꯒꯁꯨ ꯆꯥꯛꯇꯣ ꯈꯔ ꯈꯔ ꯊꯣꯡꯍꯜꯂꯨꯅꯦ ꯃꯃꯥ ꯅꯪ ꯑꯣ ꯊꯣꯡꯉꯣꯅ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯧꯗꯦ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯄꯨꯡꯁꯣꯏ ꯁꯣꯏꯔꯕꯅꯤ ꯇꯥꯟꯆꯥꯗꯨ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯄꯥꯕꯁꯨ ꯍꯜꯂꯛꯑꯝꯃꯤꯗꯅ ꯅꯆꯥꯅ ꯆꯥꯛꯀ ꯊꯣꯡꯕ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯄꯥꯕꯁꯨ ꯍꯜꯂꯛꯂꯕꯅꯤꯅ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔ ꯏꯃꯥ ꯍꯣꯏ ꯆꯥꯊꯣꯛꯂꯁꯤ ꯆꯥꯎꯔꯦꯜꯅ ꯑꯗꯣ ꯏꯆꯥꯇꯣꯝꯕꯤ ꯑꯩꯈꯣꯏꯒꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ ꯉꯥ ꯊꯣꯡꯉꯦ ꯄꯥꯕ ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯕ ꯀꯔꯥꯏꯗꯒꯤ ꯉꯥꯅꯣꯅꯦ ꯅꯃꯥꯕꯨ ꯂꯧꯈꯣꯡꯗ ꯏꯟ ꯆꯤꯡꯂꯨꯕ꯭ꯔꯣ ꯑꯩꯅ ꯉꯁꯥꯏ ꯀꯩꯊꯦꯜ ꯆꯠꯄꯗ ꯂꯩꯔꯛꯄꯅꯦ ꯄꯥꯕ ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯉꯥ ꯃꯆꯥꯗꯤ ꯅꯠꯇ꯭ꯔꯦꯅꯦ ꯉꯥꯖꯥꯎꯅꯤꯅꯦ ꯑꯗꯨꯗꯤ ꯏꯄꯥꯒꯤ ꯆꯥꯛꯇꯣ ꯈꯔ ꯌꯥꯝ ꯊꯤꯌꯨ ꯂꯩꯃꯇꯣꯟꯅ ꯃꯣꯏ ꯃꯄꯥꯒꯤ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯖꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯅꯦ ꯂꯦꯝꯕꯤꯇꯣꯟꯅ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯊꯥꯏꯅꯗꯒꯤ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯝ ꯄꯥꯝꯖꯕ꯭ꯔꯣ ꯄꯥꯝꯕꯅꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯆꯥꯇꯣꯝꯕꯤ ꯃꯤꯒꯤ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯉꯥ ꯈꯥꯕꯩ 10 ꯆꯥꯔꯤꯕ ꯅꯨꯄꯥꯅꯤ ꯃꯣꯏ ꯃꯄꯥꯒꯤ ꯉꯥ ꯊꯣꯡꯕ ꯈꯥꯕꯩ 10 ꯆꯥꯕꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏ ꯑꯩꯗꯅꯦ ꯏꯃꯨꯡꯗ ꯆꯪꯖꯧꯔꯒꯦ ꯊꯥꯅꯤꯡꯗꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯇꯣꯟꯗ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟꯒꯤ ꯃꯇꯧꯗꯨꯗ ꯆꯥꯎꯔꯦꯜꯒ ꯂꯦꯝꯕꯤꯇꯣꯟꯒꯗꯨ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯒ ꯂꯩꯅꯥꯒꯗ ꯎꯃꯪꯗ ꯆꯠꯇꯨꯅ ꯆꯥꯛ ꯊꯤꯜꯂꯨꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯂꯩꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯂꯥꯎꯈ꯭ꯔꯕ ꯎꯃꯪ ꯇꯥꯟꯅ ꯄꯥꯕꯒꯤ ꯆꯥꯛ ꯊꯤꯟꯕ ꯆꯠꯂꯕꯗꯤ ꯏꯆꯦ ꯑꯩꯈꯣꯏꯅꯤꯒꯤ ꯉꯧꯈ꯭ꯔꯕ ꯀꯨꯆꯨꯁꯦ ꯃꯨꯁꯤꯟ ꯃꯨꯔꯅꯤ ꯑꯗꯨꯅ ꯀꯨꯆꯨ ꯃꯨꯕꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯕꯨ ꯑꯣꯏꯅ ꯆꯠꯍꯜꯂꯨ ꯂꯦꯝꯕꯤꯇꯣꯟꯅ ꯏꯃꯥ ꯄꯥꯕꯒꯤ ꯆꯥꯛ ꯊꯤꯟꯕꯗꯣ ꯅꯆꯥ ꯑꯣꯏꯅ ꯆꯠꯆꯧꯔꯒꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯏꯆꯥꯁꯤ ꯋꯥꯔꯝꯂꯅꯤꯌꯦ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯅꯣꯏ ꯑꯅꯤꯅꯦ ꯇꯟꯕ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ ꯅꯅꯥꯎ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧ ꯈꯔ ꯇꯝꯖꯧ ꯏꯃꯥ ꯌꯥꯔꯦꯗ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯇꯧ ꯇꯝꯖꯧꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯤꯕꯨ ꯃꯁꯛ ꯃꯇꯧ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯖꯒꯦ ꯑꯩꯈꯣꯏꯗꯧꯅ ꯃꯥ ꯃꯁꯛ ꯐꯖꯕ ꯉꯝꯕ꯭ꯔꯕ ꯍꯩ ꯁꯛꯁꯨꯅ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯂꯦꯞꯀꯗꯕ ꯅꯠꯇꯦꯅꯦ ꯃꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯄꯅꯤ
ꯅꯅꯥꯎꯁꯦ ꯁꯛꯇꯕꯨ ꯊꯤꯖꯕꯒꯤ ꯋꯥꯅꯤ ꯁꯅꯥꯅꯦ ꯁꯅꯥ ꯂꯥꯏꯖ ꯑꯃꯗꯤ ꯂꯩꯅꯥꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯅ ꯌꯥꯔꯤꯕ ꯏꯃꯥ ꯃꯤꯅ ꯇꯥꯔꯒ ꯈꯟꯅꯕ ꯃꯥꯟꯈ꯭ꯔꯅꯤ ꯄꯥꯕꯒꯤ ꯆꯥꯛꯁꯦ ꯑꯩ ꯊꯤꯜꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯆꯥꯛꯌꯣꯝ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯩꯅꯥꯒ ꯂꯥꯏꯖꯒ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯂꯥꯏꯖꯅ ꯏꯃꯥ ꯅꯈꯣꯏꯗ ꯊꯤꯅ ꯉꯥꯡꯂꯤꯕꯁꯦ ꯃꯁꯤꯒꯤ ꯀꯨꯆꯨ ꯊꯤꯁꯤ ꯈꯛꯇꯛꯇꯅꯤ ꯃꯁꯤꯅ ꯂꯝꯁꯤ ꯁꯤꯔꯗꯤ ꯊꯃꯣꯏꯁꯤ ꯄꯦꯟꯗꯧꯅꯤ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯆꯦꯆꯧꯕꯤ ꯄꯥꯕꯒꯤ ꯆꯥꯛ ꯊꯤꯟꯕ ꯎꯃꯪꯗ ꯆꯠꯈꯤꯕꯁꯤꯗ ꯎꯅ ꯅꯟꯗꯨꯅ ꯁꯤꯔꯕꯗꯤ ꯐꯒꯗꯧꯅꯤ ꯑꯁꯨꯝꯅ ꯃꯁꯤ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟ ꯑꯁꯤ ꯃꯁꯛ ꯊꯤꯔꯕꯁꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯎ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯂꯦꯝꯕꯤꯇꯣꯟꯅ ꯆꯥꯛꯌꯣꯝ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯂꯦꯝꯕꯤꯇꯣꯟ ꯏꯆꯥꯕꯨ ꯅꯄꯥꯒꯤ ꯆꯥꯛ ꯊꯤꯜꯂꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯦꯝꯕꯤꯇꯣꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯈꯨꯔꯥ ꯄꯥꯕꯒꯤ ꯆꯥꯛ ꯊꯤꯜꯂꯨꯒꯦ ꯇꯧꯕꯅꯦ ꯅꯪ ꯈꯨꯔꯥꯁꯨ ꯎꯃꯪꯗ ꯆꯠꯀꯗꯕꯅꯦ ꯅꯪꯒꯤ ꯆꯥꯛꯌꯣꯝꯗꯣ ꯈꯨꯔꯥꯅ ꯇꯥꯗ ꯄꯤꯔꯝꯃꯒꯦꯀꯣ ꯍꯣꯏ ꯈꯨꯔꯥ ꯂꯦꯝꯕꯤꯇꯣꯟꯁꯨ ꯆꯥꯛꯌꯣꯝꯗꯨ ꯀꯨꯟꯖꯣꯗ ꯄꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤꯇꯣꯟꯁꯨ ꯊꯕꯛ ꯑꯃ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ ꯏꯃꯥꯒꯤ ꯂꯥꯏꯖ ꯂꯩꯅꯥ ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯅꯤꯗꯅ ꯆꯠꯈ꯭ꯔꯦ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅꯣ ꯑꯃꯅꯦ ꯆꯥꯛ ꯑꯝꯇ ꯊꯣꯡ ꯂꯥꯏꯖꯅ ꯏꯃꯥ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯖꯤꯟ ꯈꯨꯌꯥꯁꯦ ꯂꯣꯏꯅ ꯆꯨꯔꯅꯤ ꯏꯃꯥ ꯑꯩꯁꯨ ꯉꯝꯃꯣꯏ ꯑꯩꯁꯨ ꯈꯨꯖꯤꯟ ꯆꯨꯅꯤ ꯅꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯆꯥꯛ ꯊꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤ ꯏꯃꯥꯁꯨ ꯍꯛꯆꯥꯡ ꯉꯝꯗꯦ ꯇꯨꯝꯃꯨꯔꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯆꯥꯛ ꯊꯣꯡꯂꯝꯗꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯄꯥꯈꯪ ꯈꯔ ꯄꯥꯈꯠꯅ ꯆꯦꯜꯂꯛꯇꯨꯅ ꯂꯩꯃꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯗꯣꯝꯆꯥ ꯈꯨꯔꯥ ꯆꯥꯎꯔꯦꯜꯗꯣ ꯎꯃꯪꯗ ꯎ ꯌꯥꯟꯕꯗ ꯎꯅ ꯅꯟꯗꯨꯅ ꯂꯩꯇ꯭ꯔꯤ ꯂꯩꯃꯇꯣꯟ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ ꯂꯥꯏꯖꯒ ꯂꯩꯅꯥꯒ ꯂꯦꯝꯕꯤꯇꯣꯟꯒꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯈꯣꯏꯁꯨ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯀꯞꯂꯝꯃꯤ ꯈꯨꯜꯒꯤ ꯅꯍꯥ ꯈꯔꯅ ꯆꯥꯎꯔꯦꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯔꯛꯂꯝꯃꯤ ꯂꯩꯃꯇꯣꯟꯒ ꯂꯦꯝꯕꯤꯒꯗꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯀꯞꯂꯤ ꯂꯦꯝꯕꯤꯇꯣꯟ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯄꯥꯕꯥ ꯀꯩꯒꯤꯅꯣ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯤ ꯍꯧꯒꯠꯂꯣ ꯄꯥꯕꯥ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯄꯥꯕꯥ ꯑꯩꯈꯣꯏ ꯀꯅꯥꯅ ꯄꯥꯕ ꯀꯧꯗꯣꯏꯅꯣ ꯄꯥꯕꯁꯦ ꯍꯧꯒꯠꯂꯣ ꯄꯥꯕꯥ ꯍꯧꯒꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯀꯞꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯥꯎꯔꯦꯜꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯆꯥꯎꯔꯦꯜ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯨꯡ ꯑꯗꯨꯁꯨ ꯋꯥꯕꯅ ꯐꯦ ꯂꯥꯎꯔꯝꯃꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ ꯂꯥꯏꯖꯅ ꯏꯃꯥ ꯀꯔꯝ ꯀꯥꯟꯗ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯊꯣꯡꯗꯣꯏ ꯑꯣꯏꯔꯗꯤ ꯈꯔ ꯊꯨꯅ ꯊꯣꯛ ꯂꯩꯃꯇꯣꯟ ꯅꯨꯡꯉꯥꯏꯇꯅ ꯏꯁꯥ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯩꯅꯥꯅ ꯑꯗꯨꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯑꯩꯗꯤ ꯆꯔꯥ ꯍꯦꯟꯕ ꯉꯝꯃꯣꯏꯀꯣ ꯆꯔꯥ ꯍꯦꯜꯂꯒ ꯐꯖꯈ꯭ꯔꯕ ꯁꯛꯁꯦ ꯊꯤꯖꯤꯜꯂꯛꯀꯅꯤ ꯀꯔꯤꯒꯤ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥꯁꯤꯡ ꯆꯔꯥ ꯍꯦꯟꯒꯅꯤ ꯏꯃꯥꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯏꯆꯥꯁꯤꯡꯕꯨꯗꯤ ꯆꯔꯥ ꯍꯦꯜꯍꯜꯂꯣꯏ ꯂꯦꯝꯕꯤꯇꯣꯟ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ ꯀꯔꯤꯒꯤ ꯏꯃꯥꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯈꯣꯏ ꯆꯥꯎꯔꯦ ꯅꯆꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯅꯤ ꯑꯗꯨꯒ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯌꯦ ꯏꯃꯥ ꯂꯩꯃꯇꯣꯟ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯏꯃꯥꯒꯤ ꯄꯦꯝꯃ ꯏꯃꯥ ꯄꯦꯜꯂꯤ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯕꯤꯇꯣꯟꯗꯨ ꯑꯐꯪ ꯊꯕꯛ ꯁꯨꯗꯨꯅ ꯌꯨꯝ ꯄꯨꯕ ꯍꯧꯔꯛꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯁꯨ ꯂꯧ ꯀꯨꯝꯕ ꯆꯠꯂꯝꯃꯤ ꯂꯧꯕꯨꯛꯇꯅꯤ ꯊꯔꯣꯅ ꯂꯦꯝꯕꯤꯇꯣꯟ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ ꯂꯩꯁꯥꯕꯤ ꯅꯪꯅ ꯀꯦꯗꯅ ꯃꯧꯗ ꯂꯩꯒꯗꯕ ꯀꯥꯂꯦꯟꯒꯤ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯂꯧ ꯀꯨꯝꯂꯤꯕꯅꯤ ꯏꯗꯣꯝꯆꯥ ꯑꯩ ꯋꯥꯗꯦꯗ ꯑꯗꯣ ꯅꯈꯣꯏꯅ ꯏꯆꯦꯅꯤꯗꯨꯗꯤ ꯀꯔꯤ ꯇꯧꯔꯤ ꯑꯩꯈꯣꯏ ꯏꯆꯦꯅꯤꯗꯤ ꯀꯩꯝꯇ ꯇꯧꯗꯦꯗ ꯏꯗꯣꯝꯆꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯃꯝ ꯇꯧꯁꯤꯜꯂꯕꯗꯤ ꯐꯒꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯂꯥꯏꯖꯒ ꯂꯩꯅꯥꯒꯗꯤ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯃꯅꯥꯝꯇ ꯌꯥꯎꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤꯇꯣꯟꯅ ꯃꯃꯥꯗ ꯁꯨꯝ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ꯭ꯔꯗꯤ ꯌꯥꯔꯣꯏꯌꯦ ꯑꯗꯨꯅ ꯑꯩ ꯄꯣꯠꯐꯝ ꯑꯣꯏꯅ ꯐꯝꯂꯒꯦ ꯍꯥ ꯄꯣꯠꯐꯝ ꯐꯝꯂꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯔꯣꯏꯗ꯭ꯔꯣ ꯋꯥꯔꯣꯏꯌꯦ ꯏꯃꯥ ꯂꯩꯃꯇꯣꯟꯁꯨ ꯃꯁꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯗꯨ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯜꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯗꯨ ꯃꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯒꯤ ꯁꯤꯡꯖꯨ ꯍꯥꯏꯔꯒ ꯃꯃꯤꯡ ꯆꯠꯂꯝꯃꯤ
ꯊꯪꯅꯕ ꯈꯨꯜ ꯀꯌꯥꯗꯒꯤꯁꯨ ꯂꯦꯝꯕꯤꯇꯣꯟ ꯃꯥꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯅꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯋꯥꯕ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯂꯩꯃꯇꯣꯟꯅ꯫ ꯏꯃꯥꯒꯤ ꯂꯥꯏꯖꯥ, ꯏꯃꯥꯒꯤ ꯂꯩꯅꯥ, ꯅꯅꯥꯎꯅꯨꯄꯤꯅ ꯁꯤꯡꯖꯨ ꯁꯨꯔꯤꯕꯁꯦ ꯅꯈꯣꯏꯅꯁꯨ ꯌꯥꯎꯕ ꯌꯥꯗ꯭ꯔꯣ? ꯂꯥꯏꯖꯅ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯠꯁꯤꯅ ꯁꯤꯡꯖꯨ ꯁꯨꯔꯒ ꯁꯣꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯂꯩꯅꯥꯅ, ꯏꯃꯥ, ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ, ꯈꯨꯠꯀ ꯁꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯩꯃꯇꯣꯟ ꯈꯔ ꯁꯥꯎꯅ, ꯅꯈꯣꯏ ꯑꯅꯤ ꯇꯟꯕ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯅꯅꯥꯎ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯔꯤꯕ, ꯅꯈꯣꯏ ꯑꯅꯤꯅ ꯏꯃꯥꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ, ꯅꯈꯣꯏ ꯑꯅꯤꯅꯦ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯇꯣꯟ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯔꯥꯁꯤꯗꯨ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯔꯥꯁꯤꯕꯨ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ꯫ ꯔꯥꯁꯤꯌꯥ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯣꯏ ꯏꯆꯦ, ꯅꯅꯥꯎ ꯂꯥꯛꯆꯔꯤ꯫ ꯅꯅꯥꯎꯁꯦ ꯏꯆꯦꯗ ꯋꯥꯐꯝ ꯑꯃꯇ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯐꯝꯅꯣ ꯔꯥꯁꯤꯌꯥ? ꯑꯇꯩ ꯅꯠꯇꯦ ꯏꯆꯦ, ꯏꯄꯥꯝꯂꯣꯝꯒꯤ ꯏꯅꯝꯃ ꯊꯣꯛꯄ ꯑꯃꯅ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯎꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗ ꯏꯅꯝꯃꯗꯨꯅ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦꯗꯅ ꯍꯥꯏꯔꯛꯄ꯫ ꯏꯆꯦ, ꯁꯦꯜꯒ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯅꯤ, ꯂꯧ ꯌꯥꯝ ꯆꯥꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕꯅꯤ ꯏꯆꯦ ꯅꯪꯕꯨ꯫ ꯔꯥꯁꯤꯌꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯥꯝꯒꯗ꯭ꯔꯅꯤ ꯔꯥꯁꯤꯌꯥ? ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯒꯅꯣ, ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯂꯕꯅꯤ꯫ ꯏꯅꯝꯃꯗꯣ ꯃꯥꯗꯤ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ, ꯐꯔꯒ ꯂꯣꯏꯔꯦꯗꯅ ꯍꯥꯏꯔꯛꯑꯦ꯫ ꯏꯆꯦ, ꯂꯥꯏꯖꯒ ꯂꯩꯅꯥꯒꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯄꯤꯕꯤꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯔꯥꯁꯤ, ꯏꯆꯦ ꯋꯥꯐꯝꯁꯦ ꯑꯉꯥꯡꯁꯤꯡꯗ ꯑꯃꯨꯛꯇ ꯍꯧꯗꯣꯛꯇꯨꯅ ꯍꯥꯟꯅ ꯌꯦꯡꯈꯤꯒꯦ꯫ ꯍꯣꯏ ꯏꯆꯦ, ꯅꯅꯥꯎ ꯍꯌꯦꯡꯃꯨꯛ ꯂꯥꯛꯆꯔꯒꯦ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ꯫ ꯍꯣꯏ ꯆꯠꯂꯣ꯫ ꯔꯥꯁꯤꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯂꯩꯃꯇꯣꯟ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ꯫ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯂꯥꯏꯖꯥ, ꯏꯃꯥꯒꯤ ꯂꯩꯅꯥ, ꯉꯁꯤꯗꯤ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯀꯦ꯫ ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯃꯥ? ꯑꯇꯩ ꯅꯠꯇꯦꯗ, ꯅꯗꯣꯝꯆꯥ ꯔꯥꯁꯤꯗꯣ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯝꯃꯁꯤꯡ ꯑꯃꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦꯗꯅ ꯍꯥꯏ꯫ ꯅꯈꯣꯏꯅꯤꯅ ꯀꯔꯤ ꯈꯜꯂꯤꯕ? ꯏꯃꯥꯗ ꯀꯣꯏꯗꯅ ꯍꯥꯏ꯫ ꯅꯨꯄꯥꯗꯣ ꯏꯅꯥꯛꯁꯨ ꯌꯥꯝꯅ ꯈꯨꯜꯂꯦꯅ ꯍꯥꯏꯌꯦ꯫ ꯅꯨꯄꯥꯗꯣ ꯁꯦꯜ ꯄꯥꯏ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯂꯥꯏꯖꯒ ꯂꯩꯅꯥꯒꯗꯨ ꯅꯨꯄꯥꯗꯨꯕꯨ ꯄꯥꯝꯕ ꯐꯥꯎꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯏꯃꯥ ꯅꯆꯥ ꯌꯥꯔꯦ, ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯕꯤꯔꯣ꯫ ꯂꯩꯅꯥꯁꯨ, ꯏꯃꯥ ꯑꯩꯁꯨ ꯌꯥꯏ, ꯑꯩꯒ ꯑꯣꯏꯅ ꯍꯣꯡꯕꯤꯌꯣ, ꯁꯛꯁꯨ ꯏꯆꯦꯆꯧꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯐꯖꯕꯅꯤ꯫ ꯂꯥꯏꯖ ꯁꯥꯎꯅ, ꯂꯩꯅꯥ, ꯀꯩꯅꯣ ꯅꯪꯅ ꯏꯃꯥꯗ ꯍꯥꯏꯔꯤꯕꯗꯣ? ꯑꯩꯅ ꯑꯍꯜꯅꯤ, ꯑꯩ ꯅꯍꯥꯟ ꯍꯣꯡꯐꯝ ꯊꯣꯛꯇ꯭ꯔꯣ? ꯂꯥꯏꯖꯒ ꯂꯩꯅꯥꯒꯗꯨ ꯈꯠꯅꯔꯛꯏ꯫ ꯂꯦꯝꯕꯤꯇꯣꯟꯅ, ꯏꯃꯥ ꯏꯆꯦꯆꯧ ꯑꯣꯏꯅ ꯍꯣꯡꯕꯤꯈ꯭ꯔꯁꯤ, ꯏꯆꯦꯆꯧꯗꯤ ꯃꯇꯥꯡ ꯃꯇꯝꯁꯨ ꯆꯞ ꯆꯥꯔꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯍꯜꯁꯨ ꯑꯣꯏꯕ, ꯑꯗꯨꯅ ꯏꯆꯦꯆꯧ ꯍꯥꯟꯅ ꯍꯣꯡꯂꯒ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯊꯤꯗꯨꯅ ꯏꯆꯦ ꯑꯃꯨꯛ ꯍꯣꯡꯅꯕ꯫ ꯂꯩꯃꯇꯣꯟ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯑꯍꯜꯅ ꯍꯥꯟꯅ ꯍꯣꯡꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤ꯫ ꯂꯩꯅꯥ ꯁꯥꯎꯅ, ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ, ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯅꯕꯅꯤ꯫ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯥꯏꯖꯕꯨ ꯑꯣꯏꯅ ꯄꯤꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯥꯏꯖꯕꯨ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯩꯅꯥꯗꯤ ꯂꯥꯏꯖ ꯍꯥꯟꯅ ꯂꯨꯍꯣꯡꯈꯤꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯩꯅꯥ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯁꯛꯊꯤꯕꯤ ꯉꯥꯛꯁꯤꯅ ꯍꯩꯄꯥ ꯁꯥꯕꯗꯤ ꯇꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯏꯆꯦ ꯑꯍꯜ ꯍꯥꯟꯅ ꯍꯣꯡꯉꯣꯅ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯍꯥꯟꯅ ꯍꯣꯡꯂꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯩꯄꯥ ꯌꯥꯝ ꯁꯥꯏ, ꯈꯪꯒꯅꯤ꯫ ꯂꯦꯝꯕꯤꯇꯣꯟꯗꯨ ꯁꯤꯡꯖꯨ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯅꯥ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯦꯒꯤ ꯂꯦꯝꯕꯤꯇꯣꯟ, ꯉꯁꯥꯏꯗꯒꯤ ꯁꯤꯡꯖꯨ ꯁꯨꯕꯗ ꯋꯥꯔꯝꯂꯒꯅꯤ, ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ ꯏꯆꯦ ꯑꯃꯨꯛ ꯁꯨꯕꯤꯔꯒꯦ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯥꯗꯤ ꯃꯆꯦꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯦꯡꯕꯔꯣ ꯏꯆꯦ? ꯍꯣꯏꯅꯦ ꯑꯁꯦꯡꯕꯒꯤꯅꯦ, ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ, ꯏꯆꯦ ꯁꯤꯡꯖꯨꯁꯦ ꯁꯨꯕꯤꯔꯝꯂꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯂꯦꯝꯕꯤꯇꯣꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯅꯥꯅ ꯁꯤꯡꯖꯨꯗꯨꯕꯨ ꯁꯨꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯁꯤꯡꯖꯨꯗꯨꯗ ꯆꯥꯕ ꯌꯥꯗꯕ ꯄꯣꯠ ꯈꯔ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯃꯥꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯆꯦꯅ ꯁꯣꯏꯕꯤꯕ ꯁꯤꯡꯖꯨꯗꯨ ꯄꯨꯗꯨꯅ ꯄꯣꯠꯐꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯦꯝꯕꯤꯇꯣꯟꯒꯤ ꯁꯤꯡꯖꯨ ꯆꯥꯔꯨꯕ ꯃꯤꯁꯤꯡꯗꯨ ꯎꯕꯒ ꯈꯣꯡ ꯍꯥꯝꯗꯕꯒ ꯇꯧꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯂꯦꯝꯕꯤꯇꯣꯟꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯁꯤꯡꯖꯨꯗ ꯄꯣꯠꯌꯥꯟ ꯍꯥꯞꯄꯒꯤ ꯃꯔꯥꯜꯗ ꯂꯦꯝꯕꯤꯇꯣꯟꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯒꯤ ꯈꯟꯕꯗ ꯑꯅꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯆꯔꯥꯁꯨ ꯍꯦꯜꯂꯝꯃꯤ꯫ ꯂꯩꯅꯥꯅ ꯄꯣꯠꯐꯝ ꯐꯝꯂꯕꯁꯨ ꯃꯥꯒꯤ ꯁꯤꯡꯖꯨꯗꯨ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇ ꯆꯥꯕꯤꯔꯝꯗꯦ꯫ ꯂꯩꯅꯥ ꯍꯧꯖꯤꯛꯇꯤ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯅ ꯃꯈꯣꯏꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯛꯏ꯫ ꯂꯩꯅꯥ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯩꯅꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯕꯨ
ꯀꯩꯁꯨꯝ ꯁꯪꯗꯒꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇ ꯅꯨꯃꯤꯠꯇꯨꯒꯤ ꯁꯤꯡꯖꯨꯗꯨꯗ ꯑꯩꯅ ꯆꯥꯕ ꯌꯥꯗꯕ ꯄꯣꯠꯌꯥꯟ ꯍꯥꯞꯂꯨꯕꯅꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯑꯣꯏꯅ ꯐꯥꯕꯤꯌꯨ ꯅꯤꯡꯊꯧ ꯂꯩꯅꯥꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯕꯗ ꯅꯤꯡꯊꯧꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯦꯝꯕꯤꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟ ꯃꯃꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯀꯞꯇꯨꯅ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯕꯣ ꯂꯩꯃꯇꯣꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ 이마기 림비또한 이살락리다나 이마누가이 이마캉이 이살란디 하이바 이마캉 ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯂꯩꯅꯥ ꯀꯞꯇꯨꯅ ꯏꯆꯦꯒꯤ ꯂꯦꯝꯕꯤꯇꯣꯟ ꯏꯆꯦ ꯏꯅꯥꯎꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯆꯦꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ ꯊꯋꯥꯏꯗꯤ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯀꯔꯤꯒꯤ ꯏꯆꯦꯅ ꯂꯥꯟꯒꯗꯧꯔꯤꯕꯅꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯅꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯂꯩꯅꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯥꯏꯖꯗꯨ ꯊꯕꯛ ꯍꯩꯇꯕꯒꯤ ꯃꯅꯦꯝꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯑꯌꯨꯛꯅꯤ ꯌꯥꯏꯕꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯄꯦꯜꯂꯦꯗꯀꯣ ꯃꯧꯅꯦ ꯇꯧꯔꯤꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇꯦ ꯐꯅꯁꯨ ꯉꯥꯡꯁꯩ ꯌꯥꯗꯦ ꯃꯋꯥ ꯑꯝꯇ ꯂꯧꯕ ꯅꯠꯇꯦ ꯀꯔꯤ ꯅꯨꯡꯒꯤ ꯏꯃꯧ ꯑꯣꯏꯒꯦꯅ ꯍꯥꯏꯖꯔꯨꯕ ꯅꯨꯄꯤꯅꯣꯗꯣ ꯑꯩ ꯌꯧꯔꯦꯗ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕꯁꯤꯕꯨ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤꯅꯦ ꯂꯥꯏꯖꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯂꯥꯏꯖ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯑꯩ ꯀꯩꯀꯩ ꯇꯧꯖꯔꯧꯒꯦ ꯌꯥꯏꯕꯤ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯍꯪꯗ꯭ꯔꯁꯨ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯑꯃꯨꯛ ꯅꯃꯤꯠꯇꯨꯗ ꯈꯨꯗꯣꯝꯕꯤꯁꯤꯗ ꯆꯛ ꯊꯤꯟꯅ ꯇꯥꯛꯑꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯅꯃꯧ ꯂꯣꯏꯁꯤꯟꯖꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯏꯃꯨꯡꯗ ꯁꯨꯝꯁꯤꯠ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯌꯥꯏꯕꯤ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯃꯌꯨꯝꯗꯨꯅ ꯃꯔꯣꯜ ꯑꯃ ꯏꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯌꯥꯏꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯁꯣꯝꯗ ꯂꯦꯝꯕꯤꯇꯣꯟꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯏꯆꯦ ꯆꯧꯕꯤꯗꯣ ꯀꯨꯏꯔꯦ ꯎꯗꯕ ꯍꯌꯦꯡꯗꯤ ꯏꯆꯦ ꯌꯥꯏꯒ ꯑꯩꯈꯣꯏ ꯍꯨꯝ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯏꯃꯥꯅ ꯍꯦꯟꯅ ꯆꯠꯅꯤꯡꯂꯤꯕꯅꯤ ꯏꯃꯥꯁꯨ ꯅꯆꯦꯗꯣ ꯎꯗꯕ ꯀꯨꯏꯔꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧ ꯍꯥꯏꯕ ꯌꯥꯈꯤꯗꯕꯅꯤ ꯑꯗ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯟꯕꯗꯅꯦ ꯏꯃꯥꯁꯨ ꯋꯥꯈꯜꯁꯤ ꯌꯥꯝ ꯋꯥꯏ ꯇꯥꯟꯖꯥꯗꯨꯗ ꯂꯩꯅꯥꯁꯨ ꯆꯪꯂꯛꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤꯔꯥ ꯂꯣꯏꯔꯗꯤ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯍꯧꯔꯁꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯤꯔꯨꯔꯒꯦ ꯂꯦꯝꯕꯤꯇꯣꯟꯅ ꯏꯆꯦ ꯆꯥꯛꯇꯣ ꯑꯩꯈꯣꯏꯅ ꯊꯤꯔꯨꯔꯁꯤ ꯁꯤꯡꯖꯨ ꯁꯨꯕꯁꯨ ꯂꯣꯏꯔꯦ ꯍꯣꯏ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯥꯏꯖꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯌꯥꯏꯕꯤ ꯃꯃꯧꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯇꯧꯅ ꯌꯦꯡꯗꯨꯅ ꯍꯩꯌꯦ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯑꯃꯨꯛ ꯊꯣꯡꯂꯤꯕꯗꯨꯅ ꯏꯃꯥ ꯃꯣꯏ ꯇꯥꯅ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯑꯗꯨꯅꯅꯦ ꯊꯨꯝ ꯈꯔ ꯌꯥꯛꯍꯟ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟ ꯇꯧꯗꯨꯅ ꯆꯥꯕ ꯑꯝꯇ ꯌꯥꯍꯜꯂꯅꯨ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯍꯤꯡꯕꯗ ꯀꯥꯟꯅꯖꯕ ꯃꯤꯅꯤ ꯊꯨꯝꯒ ꯌꯥꯛꯇꯅ ꯆꯥꯕ ꯌꯥꯍꯟꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯏꯕꯤꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯏꯖ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯃꯤ ꯍꯧꯖꯤꯛꯇꯗ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯅ ꯉꯥꯡꯕꯤꯈꯤꯕ ꯆꯩꯕꯤꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ ꯂꯥꯏꯖ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯆꯦꯒꯤ ꯂꯦꯝꯕꯤꯇꯣꯟ ꯏꯆꯦ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯆꯦꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯏꯅꯥꯎꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤꯇꯣꯟ ꯍꯣꯏꯗꯨ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯆꯥꯛ ꯈꯔ ꯂꯩꯗꯨꯅ ꯃꯆꯦ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯕꯤꯗꯨ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯐꯤꯗꯨ ꯊꯥꯗꯗꯨꯅ ꯐꯤꯗꯨ ꯁꯨꯔꯕꯗꯤ ꯑꯃꯣꯠꯄ ꯊꯤꯔꯒ ꯁꯨꯕ ꯌꯥꯗ꯭ꯔꯣ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯆꯨꯅ ꯇꯥꯖꯗ꯭ꯔꯤꯕ ꯅꯪꯗꯅ ꯄꯥꯝꯅ ꯆꯠꯈ꯭ꯔꯣꯅꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯌꯦꯡꯉꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯇꯣꯟꯅ ꯃꯆꯦꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯆꯦ ꯆꯧꯕꯤ ꯂꯥꯏꯖꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯊꯣꯔꯛꯏ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯒ ꯂꯦꯞꯇꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯤꯇꯣꯟꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯏꯆꯦꯒꯤ ꯄꯦꯝꯃ ꯏꯆꯦ ꯏꯅꯧꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯆꯦꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯏꯅꯧꯅ ꯉꯥꯛꯄꯤꯌꯣ ꯂꯦꯝꯕꯤꯇꯣꯟ ꯃꯆꯦꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯏꯆꯦ ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ ꯀꯞꯀꯅꯨ ꯅꯅꯥꯎ ꯌꯦꯡꯕ ꯉꯝꯗꯦ ꯂꯩꯃꯇꯣꯟꯅ 이마하기 베마 까리기노 이사는 깝리부두보 까꼬누시 라오 이몽드 쌍시 아시아이두나 이몽드 쌍레이 마파나 미락버기 마콜 따부두다 야이비 마수 마파나 톡레이
ꯂꯩꯃꯇꯣꯟ ꯍꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯝꯃꯤ꯫ ꯌꯥꯏꯕꯤꯁꯤ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ, ꯃꯃꯨꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯂꯩꯃꯇꯣꯟ, ꯅꯪ ꯂꯥꯛꯂꯤꯗꯅ, ꯂꯩꯅꯥꯒ ꯂꯦꯝꯕꯤꯇꯣꯟꯒꯁꯨ ꯌꯥꯎꯔꯛꯏꯗꯅ꯫ ꯉꯁꯤꯗꯤ ꯂꯩꯃꯇꯣꯟ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ, ꯅꯌꯥ ꯅꯨꯄꯥꯕꯨꯅꯦ ꯉꯥ ꯂꯩꯍꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯅꯝꯃ, ꯉꯁꯤꯗꯤ ꯆꯥꯛꯀ ꯆꯥꯔꯒ ꯇꯞꯅ ꯍꯜꯂꯒꯦ, ꯉꯥꯒ ꯂꯩꯔꯛꯂꯕꯅꯤ꯫ ꯌꯥꯏꯕꯤ ꯃꯃꯧꯗ ꯌꯦꯡꯗꯨꯅ, ꯃꯧ, ꯅꯅꯥꯎ ꯑꯅꯤꯒ ꯏꯃꯨꯡꯗ ꯆꯪꯉꯨ, ꯉꯥꯗꯤ ꯂꯦꯝꯕꯤꯇꯣꯟ ꯅꯪꯅ ꯊꯣꯡꯉꯨ, ꯅꯪꯅ ꯊꯣꯡꯕꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯍꯣꯏꯅꯤ, ꯑꯩ ꯊꯣꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯆꯪꯃꯤꯟꯅꯈꯤ꯫ ꯂꯩꯃꯇꯣꯟꯅ, ꯏꯅꯝꯃ, ꯏꯆꯥꯅꯨꯄꯤꯁꯦ ꯊꯕꯛ ꯑꯃꯠꯇ ꯍꯩꯈꯤꯗꯕꯅꯤ, ꯏꯆꯥꯕꯨ ꯏꯅꯝꯃ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ꯫ ꯂꯩꯃꯇꯣꯟ, ꯏꯅꯝꯃꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯐꯅ ꯇꯥꯛꯂꯦ ꯁꯨꯛꯍꯩ ꯍꯩꯇꯦ꯫ ꯅꯠꯇ꯭ꯔꯒ ꯏꯅꯝꯃ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯊꯝꯂꯨꯔꯒꯦ꯫ ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯂꯥꯏꯖ, ꯅꯪ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤ꯫ ꯀꯩꯒꯤꯅꯣ ꯏꯃꯥ? ꯏꯃꯥꯅ ꯏꯆꯥꯕꯨ ꯌꯨꯝꯕꯥꯜꯂꯣꯟ ꯇꯝꯕꯤꯈꯤꯗ꯭ꯔꯦ, ꯑꯗꯨꯅꯅꯦ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯂꯥꯏꯖꯁꯨ ꯌꯥꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯄꯥꯝꯗ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯅ ꯂꯥꯏꯖꯅ ꯈꯪꯗꯕ ꯀꯌꯥ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯂꯦꯝꯕꯤꯇꯣꯟꯅ ꯇꯥꯛꯄꯤꯕꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ, ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯍꯩꯔꯦ꯫ ꯂꯥꯏꯖꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯩꯅꯥꯁꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤꯇꯣꯟꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯍꯥꯏꯅ ꯏꯆꯥ ꯑꯅꯤꯒꯤꯗꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ, ꯏꯆꯥ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤꯇꯣꯟ ꯑꯁꯤꯅ ꯀꯔꯝ ꯇꯧꯕ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯇꯣꯂꯦꯟꯅ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯅꯤꯡꯊꯧꯕꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯕꯨ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯂꯦꯝꯕꯤꯇꯣꯟꯒꯤ ꯌꯨꯝꯂꯣ? ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯇꯣꯂꯦꯟ ꯅꯣꯛꯇꯨꯅ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯂꯦꯝꯕꯤꯇꯣꯟꯗꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯒꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯩꯃꯇꯣꯟ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯩꯍꯥꯛ ꯑꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯗ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯗꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯗꯣ? ꯅꯤꯡꯊꯧ ꯑꯣꯏꯗꯤ ꯁꯛꯀꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ, ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯊꯃꯣꯏꯅꯤ꯫ ꯅꯣꯡꯃ ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯅ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯅ ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯇꯣꯟꯕꯨ ꯄꯥꯝꯖꯔꯨꯔ ꯃꯥꯜꯂꯦ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯍꯥꯏꯅꯕꯤꯔꯁꯨ ꯍꯥꯏꯃꯟꯕꯗꯒꯤ ꯅꯤꯡꯊꯧ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯩꯃꯇꯣꯟ ꯃꯥꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ, ꯑꯆꯪꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯤꯡꯊꯧꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯦꯡꯕꯤ ꯂꯦꯝꯕꯤꯇꯣꯟꯁꯨ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛꯀ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛꯅꯁꯨ ꯂꯦꯝꯕꯤꯇꯣꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯆꯥ ꯐꯥꯏꯕꯣꯛ 2 ꯐꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫